ꯑꯩꯈꯣꯏꯅ ꯎꯖꯔꯤꯕ ꯀꯣꯔ ꯏꯁꯨꯗꯤ ꯂꯩꯉꯥꯛ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯄꯅꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯒꯤ ꯂꯝꯖꯦꯟ ꯑꯗꯒꯤ ꯊꯥꯖꯅꯗꯕꯒꯤ ꯂꯝꯖꯦꯟ ꯑꯗꯒꯤ BJPꯒꯤ ꯂꯩꯉꯥꯛ ꯃꯅꯨꯡꯗꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯌꯨ ꯍꯥꯏꯕ ꯈꯨꯌꯦꯛ ꯄꯤꯔꯒ ꯊꯥꯗꯣꯔꯛꯄ ꯃꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯏꯁꯨ ꯑꯣꯏꯒꯅꯤ ꯃꯁꯤ ꯍꯥꯟꯅ ꯊꯦꯝꯕꯤꯔꯕꯗꯤ I am coming to the core issues. Illegal immigrant se masi kanana thingadabano Manipurgi hujik leiriba violence se masigi maru oiba wafamdi yaudre aduna aina thangatsariba amendment motion sidi in the reality I move tawjabasi haiseke but regret that nothing has been mentioned regarding the roadmap for bringing peace and normalcy in the violence-affected Manipur. And the real core issue for the occurrence of such violence has also not been mentioned in this address. Haibasi aina masi yaude haidana aina motion si aina amendment motion si move tawjabani sir. Masigi aina move tawjariba amendment motion si Lakringaida observation amanidang Honorable Speaker gimit na kung wena naba amanidang point amanidang thamjege sir. Ngasi Honorable Governor na address to wiki basi how kiba koigi February dani thamanga truk janghele aduna masi hauji chathari ba session sina taruk suba session aduga Honorable Governor na pikiba address na 5 suwa session da pikibani anu masida thamjaningi bidi masiga loina nangasi aikoine khana jaribasi Bharat ki Samvidhan ki Article 176 ta panba thamba adugi provision ki matungina khana jabani anu masida hai every akoigi sahi hauba kudingi masida akoigi session sida 7 Article 176 sida special address by the governor at the commencement of the first sessions of each year sahi kudingi sahi haubada haibani adurabadi masida honorable governor na government gi oiba policy program address tawbase masi government si sahi amada paikadaba maru oiba importance mayam adagi sahi sida cover up tawgadaba sahi sida thoiba problem mayam singsi address tawbune then aikoina masi thengthaba yaragadi ahanba session gi nimitugi session duda haibidi 5 session duda aikoina khara nongnini thengdok thingjin tawnarabasu session du maktada loisin bigidabni haibasi constitution de iduna lei aduna masi 5 ta khanaba 5 ta pigiba address si 6 ta piba yarabadi why not sahi loisalakada financial year gi session de khanaba su yaroidra aduna masi convention nama kaidhari haibasimadi ain observation tawjari aduna maram oirkanda masi aikoina sahi hobada sahi simagi paikhatgadaba policy program government gi apamba mayam adagi parja gi tawgadaba democracy chatpalebak ta paikhatgadaba mayam singdo madu aikoina thengdarakpasina nganna khanabonga mahudabasi leibak parja gi asauba issue singda taptharakbagi machak ama oigeni Samvidhan na piribasi aikoi inbana phagani haibasi ai mit na kong oinaba observation tawjari maram aduna masigi practice si matungda hanjandanaba mit na kong oinaba ina thamjabani sir loinana masigi honorable governor gi address sida hanbada thami masigi ain amadi shanti raksha amasung well bichar haiba sida paragraph number 4 sida thami aina amend ta honingi basi honorable governor gi address sida semdo honingi basi line si pathok charake irang marak aduda ing 2023 gi May thada Manipur Transport Service na mahiroi lising mari amadi lamhang naraba micham kaya safaraba mafam da tin ki masimak sar yamna laibak thiba aikoi gi government sigi
पीरिबा वाफम ऑनरेबल गवर्नर ने पीरिबे एड्रेस से मसी अखोई मणिपुर द थोकचप थोकपा इरांगनी लेबाक अमगा लाइक रोहिंग्यास फ्रॉम म्यांमार टू बांग्लादेश चटखिबा नत्ती मानसिदा अखोई एडमिनिस्ट्रेशन ले सेंटर दसु बीजेपी की लेंगाक ले अदुगा स्टेट दसु बीजेपी की लेंगाक ले सा अदुना थोइबा थौदोक्तु साफबसिबु कराई कौई हायरबदी अईगी लेरिबा युंबसिदगी हेना साफबसिबु कराइदा लेबगे पृथ्वीदा अतोप कंट्री मगा वार सोंगनबसु नते अदुना साफगदबसि रिलीफ कैम्प सिंग साफगदब मफमने न थिंजिनबिबसे मसी गवर्नमेंट नसिगी पीरिबा ऑनरेबल गवर्नर पीरिबा एड्रेस से मपुंग फाना लाले मसी प्रजा सिंगना हराउदब वाफम ओइदे गवर्नमेंट की पॉलिसी असी सोइरे अदुना लेंगाक अमा लेना अकनब लेमाक यामना वेरी इफेक्टिव एंड पॉपुलर गवर्नमेंट मसी लेना अखोइना मसीदा साफगदब मफमसी ओना तैनना चलहनखिबसी मसीना अखोइ इरांग असी थेंथहनबगी मचाकसी ओइ अदुना मसी साफगदब मफमसी ओना तैनना अवाब मफमदा थंबीखरे ऑनरेबल गवर्नर की एड्रेस ते याउरिबसे हाइबसी थमजनिंगे लोइना ngasi मूव तौविरैबसिदा मूव तौविरैबा ऑनरेबल गवर्नर की मोशन ऑफ थैंक्स द मूव तौविरैबसे मसीदा मचा मयाम थागत पिदुना लेरे मसीदी होय सरकार हाइबसिदी सरकार ने याम ग्रबल म्याम खुदिमक कम्युनिटी खुदिमक असिगी मपुनी अमसुंग लोइनमक संविधान पीबा मदुगी हक म्याम सिंग सरकार न सिनरिबनी अकाउंटेबिलिटी रेस्पॉन्सिबिलिटी पुनमक सी सरकार ने मरम मसिना तंदन गुंबा मंगान पिकलब मंगान थागतपबुदी चाउरब नुमित की मंगान मालिम पुनमक इंहनबा थाबल की मंगाल पुनमक अदो अदुगुंबा अचौबदा थागतपिरबदी यामन नुंगाइगनी मरम मसिना ngasi leiriba yamna clear oiba policy program mayam singse masi wafam se yaude relief camp da leiriba janaba thaknanaba adagi relief camp sabi haiba kananabu haraugani aigi nuksiraba sahi cha kaya changna ipa ipugi hangtaktagi semalakpa sagalakpa mayam singado mangkhiba mayam madu punamak ut on khraba matungda साफगदब मफमनी हाइदना रिलीफ कैम्प लाकपसे ngasi adama mifung khudimakta milu pirang kangnadri sar aduna masigi policy asigumba khudakta sili aduga safagadabni haibasi leibak sida leiriba state sida leiriba mayam khudimaki lekai do sarkar gi security thare hairga center gi force lowriba mayam singa do effectively ngakamabadi साफगदब मयुम से रिलीफ कैम्प ओइरमोय महाकी मयुम सिंगदो साफगदब मयुम ओइरमगनी हाइबसी मसी सुमाइना पॉलिसी अमु ओइना सरकार की तहनजनिंगमबनी लोइना सर पैराग्राफ नंबर 6 अखोदी गवर्नर ऑनरेबल गवर्नर की स्पीच सिदा पलकपद खंगी असेंबली की मेंबर तरुक याउना क्राइसिस मैनेजमेंट कमिटी सेमखी मसीगी कॉन्क्रीट ओइबा सेमीबसिगी करी कानब फंगहनखरे हाइबदी याउदे अदुना मसीदी सेमखरे हाइबासी यामना फजखरे सी सिदा तारिबा क्राइसिस मैनेजमेंट कमिटी हाइबा द लिटरेचर द सेंटेंस इटसेल्फ इज वेरी ब्यूटीफुल अदुगी मसीगी कानब पोती अमता उबो फंखिद्री ngasi bokta aduna maram oirkanda मसीगी क्राइसिस मैनेजमेंट की करी लै आउटकम करी लै अदुगा कनानो मेंबर सिकया लै हाइबसी लेबाक प्रजा अमसुंग मयाम मेंबर मयाम पुनमक्ता अखोय हुजि खंग ngamdribasiनदी लेबाक प्रजा मयाम दि करम खंगगनी अखोयगी मेंबर सिंचु खंगदबसिदा अदुना मसी क्राइसिस मैनेजमेंट सि करी स्टेज ता थबक तौखरे हाइबसी सु पनबीदे अदुना मसी मपुंग फाबा स्टेटमेंट अमा एड्रेस अमा ओइदे लोइना सर
paragraph number 17 aina aigi amendment motion da lakchadringai da haiba observation kharasi thamjaraga ai amendment motion da lakchage Mr. Speaker sir. Paragraph number 17 da tangai phadaba polam singi supply gi matang da aihaki laingak na kup na sinari yamna phajakhre amadi mamal hengat pasu yengsilli sir. Manipur si inflation index of India masida number 1 oi number 1 oi dibasi masisu pochai gi maman tang bagi khot bagi si yengu yengbiu sir. Honorable Speaker su awaba mayam si ekoi masen marak tang haktani na loina khangbiri bani pochai gi maman si angak pa phangne yoning bata yonba launing bata lauba launing but tax adagi masida sida system leitaba mayam bazar da adagi tungan ba jaga singda leiriba sing da tamda leiriba awaba mayam singsi atuki matik yamkhre ado masida pochai gi maman hengat pasu yengsilli na haibidi base mapung phaba statement ama address ama natte sa masidi yamna concocted oiba yamna phajanaba wahi wata sinaraga miyam parjada sum masi utwai chaiba gumbani aduna masi aidi yamna concrete oiba policy program ama honorable governor ki address haiba city government na sigi leiriba hiram khudimak policy program khudimak sini reflect tawjabani aduna maside sida honorable governor na pijiba sida di huji India ki inflation index ta akhoi Manipur gi se 10.57% aduga to palam singdana 2.1% 4% make the at the maximum 5% inflation rate Manipur dana 10.57 inthokna north south east west leiba India gi chaw khrob leibak sida Manipur ko pick level leibak asidana at 10.57 oi adaina 4 gi makha maximum akhoi gi 5 city yamna chawrabani atai di 1% 2% 2.1% mayam si lei India Manipur gi sida di hauji akhoi si inthokna wa ba phiba bomda Manipur gi parja resource leitaba adagi industry leitaba adagi sarkar gi thabak tawba yamna leitaba leba ka sida wari ba mayam sing se sar masi sarkar na masi gi si karam ba mongda akhoi gi maman higat pasing yengsilli hai hauji hauji su mamang dai hanjanjaro Honorable Deputy Hoigi Leader Nasu CLP Deputy CLP Leader Nasu Haibi Kibiduni, Pochegi Maman Adegi Gas ki Khabar the Kate Patho Kibiduni. Hausi cooking gas. Mayam Aikoigi Manipurgi, government gi, forest and environment gi message. Adegi India gi Prime Minister gi message. Tongan ba Aikoi climate change gi message Mayam Singsina. Ujala mayam laktana gas connection mayam phangan gidna khotlindna akhoi forest ki climate change leiba mayam singsi kokna ba haidna hauji thaina chatnaramba chakhum da leirang charga chak thongamba singdu amata leikhidrabani gas connection ngakta ngai hauji gas phangde ai sama gas agency ni adu agency leijeyaba adu huji tha amada nongwada load ani pirambasina adi hapta amada chama yankai gumba cylinder se gari load tangkhai phadabi Sama pi. Then aduri akhoi ariba agency 30,000 gas consumer lai cham yang khai pira kra yeni adurudi masai gi lishing ani changwa lishing ahum lishing ani chanipan ai thokna wari praja singsi aduna masigi hairiba pochai maman hengat pasi yengchenabana hairiba se parja da minamba amani masi amen ta honjaningi akhoi price inflation si pochai gi maman hengat pasi control to ngamdre irang sina haibanu bu hena phajai haini khanjai aba aduna masi amen ta honjaningi masi asengna I'm coming to the point sir last ai atai yamna chachararoi aduga aina amen tawjariba motion si road map adagi the real core issue hauzik Manipur da thoiba saraina point si laktringai da ki amendment motion si laktringai da
Honorable Speaker की permission लौजरगा हाउस लेबिरीब मसुंग हाउस सिदगी रिलेट तौबीरगा ताबीरीब मणिपुर की प्रजा म्याम पुनमक्ता अगी ओइबो हाई अमतंग सार की परमिशन लौजरगा थमजरी मदुदी हिंसाना करिगुंबा कानब अमत पुरखिदे अखोई सोल्यूशन अमा रिजॉल्व तौरे हारगा सोल्यूशन अमा पोरगा वाखल खंधनरी हारकांदा नुंसी चानना अखोई हानगी फिबमदा हंजिलकननबा through Honorable Speaker through this August House aina su appeal su tawjari aduga I point laksege sir road map si ngasi Honorable Governor gi address sida department khara scheme khara adagi irang sina May ki tang ahum degi thokraba matungda leiriba internet displaced persons mayam awaba relief game de leiriba mishi mina madugi compensation madugi relief adagi district administration ga tawba thaba khara panbadani sar atai health ki paikhatpa sahi bagi policy program panba works ki paikhatpa khara sumaina namna normal oiba podamani hauzik sir Thamjaningi balai wafamdi Manipur ki si ngasi sini haibangamde hayeng kari tholkani tambangamde akhoi ki Manipur sida kanabu government sina security protection pibiri kanabu life and property ki protection pibiri karamba agency na akhoi ki honorable members sing including the ministers Chief Minister, Honorable Chief Minister, ki khangdre. Akhoi mayam ki protection sibu kanana protect tawbigini. It is a very much important questions to us. Masi puna makse masi sigi amadi periphery area da leiriba adagi khun thangnariba jaga mayam singsida thengnariba mayam Delhi government na high adagi state government na high Security force thajali ngai somdana yum kaya masing thingamdana amuk mai thagre hai adagi somdana shanti hanjale hai hek hairu baga nongan baga brang ta tawri adun di sa road map si ngasi gi yamna maru oiba discussion on the motion of thanks sida second tawbidiba honorable member Mahangnasu nongma platform am haibigi ai maming panjabandate suggestion akhoi opposition degi suggestion pibirakpadi phagani aduga political oina ngangba pharoi haina haibikhiba su lei adusu adum court tawjage aina madu sauningba natraga phai natraga phate ni criticize tawunate we are coming to the issues sida akhoi gi leader Rahul Gandhi ji Manipur ki awana hangba lakpa sida masi politics ni suggestion thaubiramde hangba lakpa sina solution porakadra haibasi adum akhoi gi members sing degi karigumba platform da hairpa sudum yawi honorable members sing ministers sing hairpa su yawi sir road map si kanana puthokadabno governor gi honorable governor gi address sida road map si government amagi accountability and the responsibility masida palliba kharasidi akhoi tangai phadana pallibani road map se government na pigidabani akhoi gi opposition na suggestion tawa akhoi di handak lairiba situation sidadi MLA oiba su tokjarage tangai phadrabadi hai akhoi gi ideology akhoi gi principle Madu punamak sacrifice the word nataba with the extent of our ideology and our the principle akhoi madu mayam do akhoi lejeraga government si ki tarokpa matam da akhoi pandaf masin banau manga akhoi na matam punamak ta lawi akhoi sarkar si gi MLA yankhai ga manga leibasida akhoi ga hapsalaga humphuni aduna akhoi na Tawjoba yaba mayam leirabasu haibiyu haibasi honorable leader of the house ki
Honorable member point to I point ni lakchari amendment to ne have point to kai amendment ni aina tawna haijaduri si road map ni aina road map ki wafam ji government degi laujaduri ni ai sidi si point ni sidi akhoi gi right ni ngang gi honorable speaker na pb gi ni khanje nati right bise da baina te da aduna tajabado road map si sarkar sina miam prajada amasung akhoi gi honorable members sing sida pb gi da bane in case Congress party da or akhoi gi opposition da piu harabadi leibak si akhoi na ngaka da buda ngayaba adu nata bida sarkar sina leibak si ngai ibani na popular government lai ibana madugi responsibility samvidhan pidiba life and property ngak pa haibasi government ki responsibility oibani na road map haibasi su government na puthok pi gedabani haibasi ni aina mayam akhoi na karigumba kanda congress ta haiduna honorable speaker sumain tawduna hairakpasi akhoi suggestion taw hairabasu tawbadi yai adum akhoi su all political party meeting kaya tawsi haibasi adum sarkar da akhoi puthok jabasu lei appointment su lawi uju unajai adagi ahanwa megi tang ahum horpadasu honorable akhoi gi self leader amasung ai isa yauraga honorable leader of the house sudum akhoi haijai masi all political party tawbi haibasi akhoi suggestion ni aduga masi resolve tawnanaba pot tawsi life ngaksi haibasi akhoi na zum suggestion di tawi adubu akhoi da karubo kanda road map si akhoi na puthokpiu haigedabadi nati haina ina thamjabani aduga sarkar na akhoi da puthokpira kanda honorable members sing ccd pangbirabadi phagani haina haibirak pasingdu sarkar na pigedaba solution ama resolve tawnabo honabada road map si sarkar na pibigedabani haibasi aina khanjabani aduna honorable governor ki address sida road map pande karamba mongda concrete resolve ama tawnana bagi solution si pande awa bagi ana bagi relief ki lupa lakh asu crore asu kai thokpa adagi lambi gi thongi health ki adu tawi haiba government ki policy khara di yawi sahijim gi adubu leiriba hujiki yamna maru oiba violence ga maru oiba poti road map ti pandi hain khali ani subada road map si sarkar na pibiyu sini aduga ani subada core issues hujik thoiba thaudo wathok adagi violence gi mari lene core issue aina core issue 1 core issue 2 aina thamjage ahanba core issue da honorable leader of the house na core issue haibasi karino haina haibasi honorable leader of the house na honorable speaker sir honorable leader of the house na thammi news 9 da su what is core issue thammi yes aishu atudagi khagi core issue si honorable leader of the house na thammi si manipur da solution nama porakna haibasi core issue si karino haibasi am clear oina thammi ai mangar hanjan na tare what is the core issue of the honorable leader of the house honorable chief minister of manipur karino haibasi honorable leader of the house na core issue ji sumaina thambi manipur gi issue si myanmar digi changakpa illegal immigrants singna thokhan bani adudagi changaga forest area singda leikhraga poppy plantation tawrei forest kok thorei aduna madugi potu thingnanaba hotnabadagi madugi thabaksidagi irangsi tholkhibini haibasi this was the core issues of the honorable chief minister in the exclusive interview of the news 9 aduna masigi core issue si karigumba kanda akhoi handakta nauna kakhiba honorable mp singna parliament da wangang bada core issue thamde haidana bjp gi spokesperson singna core issue thamde hai and core issue si masigi matang da honorable leader of the house na haibine congress da core issue puthokte haibine adagi core issue di honorable leader of the house thamgi bagi matang sida core issue si sir illegal immigration si kanana tawgadabno
I am coming to the core issues. Illegal immigration si immigrants he masi kanana thingadabano aduga karamba pampai na thingadabano haibasi aina suggestion oina tawjarabada sir masidi central government ga maramdi foreigners mayam changi hairabanina adu masidi state government gi magi active intervention and central government gi matengna masi illegal immigration changakpasidi thingadabni haina aidi laujai because we have our law, we have our constitutions that is there in the constitution, that is Foreigner Act. Illegal immigrant foreigners changakpa haibani adurugadi karigidamakta sarkar asina madugi matam chana mafam chana madu dictate taunanaba deport taunanaba with the help of our act akhoi law of the land madugi karigi haptagi thagi sahigi karigi illegal immigrant changi haibasi foreigner act palaga karigi matam chana tawbidabano haibasidi that is the accountability of the government and the responsibility maram maduna sir madugi foreigner act sigi makhada loinamak aikoi hana act ama semaga law lejaraba since independence foreigner act is there adugi pochi karigidamakta Dr. S. Jaisankar, Honorable Minister of External Affairs, and also Matamdugi External Affairs State Tegisu Minister Oiramba, Sahimanga External Affairs Minister Leramaga. Core issue haina leader of the House na Putoibese, Masi Akoigi infiltration of the illegal immigrants in Hiraga, Akoigi own External Minister, External Affairs Minister Leva. I state then aduga double engine BJP ki lenga asigi center da external affairs da matam piraga karigi matam gi hairiba mayam singsi thingna bi hogdabno thingbi hogdabno adigi again sir karigi lenga asigi masigi core issue haina puthoiba wafam kharsida poppy plantation sibo prajana thingugodabra madugi ek lei madu thingna bagi India ki ain lejaba ikhoi law of the land lejaba sibo karigi miyam da haigedabno natragana kanada haigedabno natraga congress party da haigedabno BJP lengak si ikhoi India ki law lejaba si madu effectively tawba ngamdraga karigi damakta core issue si masida khoirang khoksayuna dana leibiribno haibasi ai thamjiningi adu masi this was the presentation, this was the statement regarding the core issues of the Honorable Chief Minister. Adagi anishuba core issue, sir. I couldn't khali me amagi value masak phajaba haibasi me na thak kedaban. I isai tonduna I sak yam phajai Shahrukh Khan mali Hema mali ni mali haina isan thagalaga I sak phajaba yaroi. Aduna sir core issue number 2 sida ina thamjaningi bidi. I couldn't ujabadadi. Lengak asina paikaliba lengak administration si masida akhoi gi suggestion oina core issue oina thamjaningi bidi ngasi akhoi Manipur da thoibu irang sidi akhang hai kayana khalli akhang hai kayana thammi khabar kagas kaya da thammi Manipur da thoibu irang sidi BJP gi lengak manung dagi tholakpa irang ni haidana hai karam na hai karigi BJP gi lengak ta gi tholei bno haina hai hangabdi ai gi kori susi tadi lairiba minister sing lairiba MLA sing pukche namta manade ngasimak ekhoi nuksinana MLA humpu mayam natragana ruling khaktagi ekhoi opposition manga khakta tarang na adai tanik na leijabani ekhoi khaktang hundok piramasu BJP gi MLA Yankai manga sina. Honorable member, one of the day, Kitang point in the lunch. Point in. Point. This is the core issue. This is my core issue.
The core issues of the Chief Minister, I understand. I am not repeating the points. City bias like we can acquire. Bias can lead the point the lapio. Point in a luxury, see how the opposition, motion, support our Haram Chako Ibrava. High Japanese. Having point to the police luxury never. And Langaxigi, BJP MLA Singha. I could not Uzariba Kori Shudi. Langax Degi Tolpani, Chief Minister Oibegi Lamjen, Adegi Tazen Adabegi Lamjen, Adegi BJP की लेंगांग मनुंग देगी सेपरेट एडमिनिस्ट्रेशन पीओ हाइब खुयेक पीरगा थादोरकपा मसी दगी थोलकपा इशू ओइगनी मसी हान थेंबिरबदी मसी हान यानरबदी व्हाई नॉट प्राइम मिनिस्टर मणिपुर दा कौबो ngamgani khali aduga akhoi solution ji resolve tawbo ngamgani khali karigumba 85 sina punna yanare hair kanda akhoi manga su tungda dum inajaradabani sir I told you that this is a suggestion. I came to Kanamti against Nati. My Amsiam Wab de Gito Germany. Aduna Yankai Mangasina Yanarana, the leader Paminagera, Manipur, the Paminera, even in Manipur, City Convention Center, the Pambakanda, Honorable Home Minister Lapiu, Prime Minister Lapiu, Equi Solutions, Equi Emily Mayam, the Yanarni, Hibamatamda Masi, Honorable Prime Minister Kang Lakunga Mui Kaleo. Aduna Kori Sudi, Irang Sigi Kori Sudi, BJP government the Tolpani, and the Kori Suji, Masilo Shanji, Suji, violent solutions, the MLA Yankimanga Sington Lotion Aduga, Paminabu, Honorable Prime Minister, Unabagi appointment to Pirakani, Home Minister, anytime Unabagi appointment to Pirakani. Aduna, Masigi Horok Pamse, Honorable Leader of the House, the Pidiba, Leader of the House, the Pidiba Kori Shu, Adusu Adum Yai. I quit negate of the Nati. I quit you call issues you love you. I quit you house it. Karigumba, Imung Amada. Imung Amada, Masaga, Mamaga, Mapaga, Nupiga, Kanabamatam, the Imung Sibukan Bakanda Santi Pangadeki. When the normalcy, when the peace is maintained in a small family, then peace will come automatically. Same thing, government Siki Manunda. Amaga, Unaba, Hui, Hodonga Yanadabona, Unadaraga, Kanaraga, Ada Dili, the Sahi, and he came to Labor, sit in the Kangu on the labor, Aduga, Masagi, Labaka Sikra minus Santi Purkani. Maramasina, Code Isudi, Masishu, Amani. I code issue one, or never leader of the house, code issue one, Adusu, Masida, Masi, happy you. Adagi, I quit you code issue, Masi, happy you. Adurbadi, Labaki, the Santi, where Kani, Habasimadi, I see it, but Tazabase. Honorable Speaker through the Tamjari, Aduna, Aikoi, Masigi, happy you, roadmap PBU, happy you, Governor Gi address Sida, Masi Emento Viraga. Adagi, Kori Sumiam Singsi, Honorable Leader of the House, I have you, happy you, Popikara, Pagale, Karayantale have this is not a core issue, because as you mentioned, in the exclusive interview of 9 News, then core issue is not mentioning here. But when you speak about something about the core issue to other platform, then you are saying core issues. Poppy plantation na thonba, adagi immediately adu simayam singse. Masi foreigner eki matungi na minister consent to biraga tim chatpiraga akhoi core issue si paikhatpiu aduga enforce to view. Police enforce to view, dictate to view, deport to view. Karigi foreigner ek like Jabasibu, I couldn't Karigi Atopa ek Mamamu imply Tarugudi, Karigi Amuk, Akuna Tirukigini. We have our own laws. Adugi Matugina, High Kori Shu, honorable leader of the house, High do, Packet you, Aduga Madu enforced of you. So that the Akoi PC, Sweatin Lakani Habigi, as yet but Hazabas, Tamze, Baduna, and Hazariba Kori Shu, Aiki Kori Shu, honorable leader of the house Kori Shu, police in happy. Masi Emento. Thank you, Mr. Speaker, sir, for giving me some time.